ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯖꯥꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗꯒꯤ ꯅꯕꯦꯝꯕꯔ ꯇꯥꯡ 18ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯛꯇꯦꯗ ꯃꯥꯔ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯩꯈꯣꯏ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3ꯒ ꯅꯨꯄꯤ 3ꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯃꯕ ꯃꯇꯨꯡꯗꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯃꯃꯝ ꯇꯧꯅ ꯍꯥꯠꯂꯒ ꯕꯔꯥꯛ ꯇꯨꯔꯦꯜ ꯃꯊꯪ ꯂꯪꯊꯔꯛꯇꯅ ꯇꯧꯔꯛꯄꯗꯒꯤ ꯇꯥꯡ 15ꯁꯤꯗ ꯕꯣꯗꯤ ꯇꯔꯨꯛ ꯃꯣꯏꯁꯦ ꯂꯣꯏꯅ ꯐꯪꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯩ ꯍꯧꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯤꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯄꯤꯄꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯅ ꯈꯣꯠꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇ ꯂꯩꯖꯔꯤꯕ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯀ ꯑꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯋꯦꯗ ꯊꯥꯖꯕ ꯊꯝꯕ ꯂꯨꯞ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯂꯨꯞ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯑꯆꯧꯕ ꯑꯃ ꯑꯍꯤꯡ ꯌꯥꯏꯔꯛꯇꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯉꯕ ꯃꯇꯝꯗꯨꯗ ꯑꯍꯤꯡ ꯌꯥꯏꯔꯛꯇꯅ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯥꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠꯁꯤ ꯆꯪꯁꯟꯅ ꯑꯩꯈꯣꯏ ꯍꯥꯏ ꯀꯣꯔꯠꯇ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯖꯨꯗꯤꯁꯤꯌꯔꯤ ꯁꯤꯁꯇꯦꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯕꯅꯤꯅ PIL ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯗ ꯂꯦꯡꯖꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯅꯔ ꯔꯦꯁꯄꯦꯛꯇꯦꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯩ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯗ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯁꯤꯅ ꯄꯦꯔꯤꯁꯇ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠꯁꯨ ꯑꯣꯏꯕꯅꯤ ꯑꯗ ꯑꯩ ꯏꯁꯥꯃꯛꯅ ꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯐꯥꯏꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ PILꯁꯤ ꯊꯦꯡꯅꯔꯛꯄꯅꯤ PILꯁꯤ ꯅꯕꯦꯝꯕꯔ ꯇꯥꯡ 19ꯗ ꯐꯥꯏꯜ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯁ ꯑꯩꯈꯣꯏꯒꯤ 8-9 months ꯊꯦꯡꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯨ ꯂꯥꯛꯑꯀꯥꯟda ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 8ꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕल चीफ जस्टिस का कोई जस्टिस आनथेम बिमोल का कोई अनीसिगी डिवीजन बेंचना कोई NIA दा दुआ हजु था तरे हेला फाउसिदा हौजि फाउद लोइना चार्ज सबमिट तौक्ति मरम करिगिनो और मसी अदना अथुब मतमदा मसीगी स्टेटस रिपोर्ट अमा चार्ज ओइना मसी सबमिट तौरकदबनी नत्रगदि अखोइना नोइगी मथक्ता सीरियस व्यू म लौरानी हाइद्रा कोई ऑनरेबल डिवीजन बेंच फोंदोखरब मतुंगदा NIA की साइटगी जो हानिगी तौरब इन्वेस्टिगेशन हेना कंसिल लक्तना कोई जुलाई की तांग 19 सिदा NIA की DIG मसामा का अतोप ऑफिशियल खरगा हाई कोर्ट प्रेजेंट तौबी अद तौबुन मसिदा मोइना मोइगी सिल कवर्ड एनवलप अथाब असोबानी का कोर्ट सबमिट तौबी जंसी सबमिट तौर मतुंगदा कोई कोर्ट अमुक मखाताना NIA की साइटगी था अनि पीबीयू हाइबनी अदबो ऑनरेबल डिवीजन बेंचना अखोई था अमगी मतम पीरगे सिबाउदनो स्टेटस रिपोर्ट अखोई चार्ज शीट की मवंगदा फाइल तौ हाइना तौरकान लाइबा अखोई अगस्त की तांग 19 सिदा केस मुक हियरिंग जे फिक्स तौबनी अदबु ऑनरेबल कोर्ट NIA दा अकन वफम थमखरबा मतुंगदा NIA के साइटिक इन्वेस्टिगेशन जे फुल स्विंग संक्शन माली अदना ngarang siang la ko pa haiba tare manipur miyam pulap ki na ko uripok ki natana manipur miyam pulap ki na ko democracy da ko peaceful manner da thajaba thamba santi pamjaba manipur miyam pulap ki oina yam asauba milestone am haijaba tare hojiki adugamba gruesome cold blooded murder da CHENABA akoi asauba accuse ama ngarang NIA na phare haidra कोई नेशनल लीडिंग न्यूज़पेपर कोई चैनल सिंगदा अदगी ngasina कोई मणिपुर की ओइबा कोई न्यूज़पेपर मयामदा अदगी इलेक्ट्रॉनिक प्रिंट मीडिया मयाम यावरपसे मसे मणिपुर मयाम के सब माइ पाकपनी अदना कोई उरपु अपुन बुलुक का उरपु नुपी अपुन बुलुक का उरपु माइके संक्शन जकीबा 79 days की अदुगमा पीसफुल कोई डेमोक्रेटिक मूवमेंट तो अदुगे जो असौबा कोई माइलस्टोन बाइजबा तारे मानो संक्शन लपने कोई लौजरकांदा ngasi mafam sida koina aduguma akhoi LAIRAMLEN tin khraba marai thiraba justice phangdriba thawai taruktuna khaladam orsu PNB na haibede makoida makoibu hatkibada aduguma chenai haiba mi ama NIA na phara abanina makoina LAIRAMLEN da lere gasa makoi thawai mena khajiktam orsu santi phangjanaba haidana akhoi apun balupka koi uripok nupi apun balupka akhoi matamduda yaumina khiba mayra lup mayam uripok ke ginataba sagolba lomdagi samayam yaubiri mayam da pulla kanda akhoi ngasigi sigumba yamna santi oiba अदुगुम थवाई सिंगदा कच्चबा कोई कैंडल लाइट विजिल के प्रोग्राम जगह से पंथोक चबनी